Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi muglawbirasi Thamoi Machet 38 suba tangka. Denabir makhada kumlakpada nirlima leiba uramde. Kitchen da changduna yenglui machal nupiga mani memchagadagi hena leiba ude. Memchana Bunga kaidawrage kanano nangna yenglibo. Denabir makok tu hotlaga Nine macha kadom na laikrage. Kanano bungo macha haibo. Nine inamani. Mabungda muk onsilaga Dada cha piru nine thokibadagi changsu changlaktana. Denabir di lawaigi samdu chap yungkre hoi mai kemta hairamdabi prap mapalomda thoglai. Gate ihang hangba ubada amukka hena pakhatkre. Hobe chenthoklaklaga koyeng yengi kanasu chatpa uramde. Security duna Sir, kaidawa yarage? Kana thokige huzik yumdage? Security du ingangakna Sir, midi mayam thoki. Denabir makhol du khazikana Aikhoy yumgi mi haibani. Sir, kanamta thoki diye dudi. Denabir sora masang no hondoklaga yumlomda changlakle. Mayay kadu fauraga lakpada mama na ngangbadu tarai. Prap mama hoigi room adomda changsili. Aduga thongjulda liplagalay. Kapkanu se. Ima layri sidi. Mana pangtaw ya bro. Ima da hekta hairo. Ima tawgi. Nang pabungdo thabak jathokani haibani. Chak loisinaba tawrasi imaga. La. Mabukning nungsina kaplibi mamaw bu themjin biduna mani mamaw punna thokminarai. Denabir sordu sangna hondoklai madi chatkraboi khandana mihul thawalga mathau maram amata khangludrabani. Ani du thoklakpagi makhol tabada prap mathakta kaki. Ketukina Ichan nang chaksangna changlamo chocho. Mamaw bu kitchen da thajinki aduga mathakta kakriba machanupagi matungda prap inaduna lai. Denabir sofa da famlaga leirami mama changlakpada fat yenglai. Ketuki prap changsilaklaga machanupagi nakta famtharai aduga makol khazikana Kadino haibani bungo nang tawrisibo. Imane wayam ngangningdeko. Ngasi imongno uramba thoklo. Kadino haibani oigadorisibo. Karigino tawngam bidu yumsida laklamise narol chumo. Denabir di ngangakre mamagi matawtuda Ma Kaibuno harisibo. Ay gyan tadri. Karino uramba kaina harisibo. Ketuki machanupada khupak na set tharaga Hey, tawngam biduna piramlibado nambu khangawdrane. As, ima, karino me naay haiba. Aina yengusnatana kamay khangdoino haiba. Karino piramlibo ima. Kaya dangamliba nupino yongabse. Nanga maga kapminaba photo ni frame ga chalaga tawraklibado. Atopa photo su yam yawramine. Karino tawriba matawsibu bunga. Denabir di masadu du chap yungkre pakhatna hanglai. Ima, machaw ukibro. Kaida thamgrage photo singdo. Ketuki sor sangna hondoklaga Ukide. Phare, nangsune makhada kumlaklo. Chagi sing chana batawsi. Ngahak leiragadi mi mukti laklani. Taha room dudagi thokre. Chagi sing chabaloi silaga thaba ingkhang lushin baloiraga nirlima itap-tapna moigi room da changlai aduga bedroom da changki. Denabir sofa da famduna leirambani changkriba nirlima gi matung inaduna changlai. Nirlima famung da tumina changsinduna fami Denabir sa changsilaktuna fami aduga tapna. Macha, dada laleba. Nang adumayna tawnuba. Dada nungaiti base. Kaisum kumlakte nirlima mapidu tap tarai. Macha, adayna kapnu base. Dada lanjareba. Matungda nangna nungairoidab amata tawraroiba ai. Nirlima hikik chingkhatlaga hairai. Ay nungairamni khalira. Mana haibadu taraga. Dadana kaisu haidaba natro. Adu nangna yabai natro. Mina dumayna hairamnido. Denabir nirlima bu changsinduna konsinbi aduga makokta tapna nanthabiraga. Ay lanjarebase. Kaplanubase. To'o nakuk chikputareba. Matungda mana dayna hairakpada jairageba dadana. Nirlima makhut machaduna Denabir da inthorai aduga hairai.
ꯑꯃꯨꯛꯀꯁꯨ ꯅꯒꯤ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯗꯗꯥꯗꯤ ꯑꯩꯁꯦ ꯗꯗꯥꯒꯤ ꯀꯅꯥꯅꯣꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯗꯅꯕꯤꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯤꯔꯂꯤꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯅꯪ ꯅꯠꯇꯕ ꯀꯅꯥꯁꯨ ꯌꯦꯡꯅꯤꯡꯕ ꯎꯅꯤꯡꯕ ꯐꯥꯎꯔꯨꯗꯦ ꯅꯪꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯤꯁꯦ ꯗꯗꯥꯅ ꯄ꯭ꯔꯣꯃꯤꯁ ꯌꯥꯔꯕ ꯅꯤꯔꯂꯤꯃꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯅꯨꯄꯤ ꯑꯃꯇꯕꯨ ꯎꯅꯕ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯈꯝꯕꯜ ꯑꯗꯨ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯃꯥꯏꯅ ꯈꯝꯕꯜ ꯆꯥꯎꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯣꯐꯤꯁꯇ ꯅꯨꯄꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯏꯁꯨ ꯎꯅꯕ ꯌꯥꯔꯣꯏꯗꯣꯏꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯗꯅꯕꯤꯔ ꯅꯤꯔꯂꯤꯃꯥꯒꯤ ꯈꯖꯥꯏꯗ ꯁꯤꯛꯂꯒ ꯃꯔꯩ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯍꯣꯔꯦꯟꯒꯤ ꯆꯥꯅꯕꯁꯦ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯒꯦ ꯅꯪꯕꯣ ꯗꯗꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯤꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯅꯪꯁꯨ ꯉꯥꯛ ꯄꯣꯊꯥꯔꯣ ꯑꯩꯅꯦ ꯀꯩꯀꯩ ꯑꯝꯇ ꯌꯦꯡꯂꯨꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯕ ꯍꯧꯔꯦ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯧ ꯅꯍꯥ ꯈꯔꯒ ꯅꯤꯔꯂꯤꯃꯥꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯔꯤ ꯀꯦꯇꯨꯀꯤꯅ ꯏꯕꯦꯝꯃ ꯃꯤ ꯂꯥꯛꯂꯅꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯅꯦ ꯍꯣꯏ ꯃꯥ ꯈ꯭ꯔꯤꯁꯇꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯈ꯭ꯔꯤꯁꯇꯤꯅ ꯐꯖꯅ ꯀꯦꯕꯤꯔꯦ ꯑꯗꯨꯒ ꯔꯦꯗ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯗꯨꯃ ꯏꯟꯁꯤꯜꯂꯦ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃ ꯁꯦꯠꯂꯤ ꯈꯨꯐꯖ ꯑꯃ ꯇꯧꯔꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯗꯗꯥꯅ ꯉꯥꯎꯔꯤꯁꯦ ꯁꯤꯗ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯑꯁ ꯌꯥꯔꯦꯕ ꯅꯪꯁꯤꯃ ꯃꯈꯥꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯈ꯭ꯔꯤꯁꯇꯤꯗꯨ ꯕꯦꯜꯀꯣꯅꯤꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯅꯣꯏ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯅꯔꯦ ꯑꯩ ꯀꯨꯝꯂꯒꯦꯀꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯨ ꯃꯅꯨꯡꯗ ꯆꯪꯅꯔꯛꯂꯦ ꯏꯂꯤꯖꯥꯕꯦꯠꯀ ꯁꯣꯐꯤꯌꯥꯒ ꯏꯈꯠ ꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯔꯂꯤꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯦ ꯄ꯭ꯔꯦꯃꯤꯂꯥꯗꯨ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯕꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯄꯣꯛꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯁꯦ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯋꯥꯔꯨꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯛꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯏꯄꯦꯟꯗ ꯄꯦꯟꯖꯔꯦ ꯄ꯭ꯔꯦꯃꯤꯂꯥꯗꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯎꯕꯗ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯌꯨꯝꯁꯤꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯇꯧꯗ ꯃꯊꯃꯣꯏꯗꯣ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ ꯑꯦꯂꯤꯖꯥꯕꯦꯠ ꯅꯨꯄꯤ ꯑꯍꯤꯡꯒꯝꯗ ꯇꯨꯝꯗ꯭ꯔꯕꯣ ꯅꯃꯤꯠꯇꯣ ꯏꯄꯣꯝ ꯄꯣꯝꯃꯦ ꯍꯥꯏꯕ ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯈꯣꯏꯅ ꯆꯤꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯨꯄꯤ ꯅꯪꯕꯣ ꯇꯨꯝꯃꯤ ꯃꯤꯠ ꯄꯣꯝꯂꯤꯁꯤꯗꯤ ꯀꯞꯂꯨꯕꯒꯤꯅꯤ ꯏꯂꯤꯖꯥꯕꯦꯠꯅ ꯁꯠ ꯈꯨꯝꯂꯛꯏ ꯏꯁ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯕ ꯌꯥꯔꯦꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯃꯤ ꯏꯂꯤ ꯑꯁꯦꯡꯀꯤꯅꯤ ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ ꯑꯌꯥ ꯃꯆꯥ ꯊꯥꯕ ꯂꯤꯛꯀ ꯁꯤꯔꯝꯃꯤꯀꯣ ꯏꯂꯤꯖꯥꯕꯦꯠ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯅꯨꯄꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤꯕꯣ ꯅꯪ ꯅꯨꯄꯥꯗꯣ ꯑꯣꯏꯗ꯭ꯔꯣꯕ ꯏꯂꯤ ꯅꯪ ꯌꯥꯝ ꯈꯠꯆꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯑꯍꯜꯈꯩ ꯇꯥꯅꯤ ꯍꯥꯏꯕ ꯄ꯭ꯔꯦꯃꯤꯂꯥꯅ ꯏꯆꯟ ꯍꯥꯎ ꯃꯥ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯔꯦ ꯄ꯭ꯔꯦꯃꯤꯂꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯆꯟ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯇꯧꯏ ꯏꯃꯥ ꯑꯗꯨ ꯏꯃꯥ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯂꯤꯛ ꯄꯤꯔꯛꯏꯕ ꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯇꯨ ꯃꯃꯥꯗ ꯎꯠꯂꯤ ꯄ꯭ꯔꯦꯃꯤꯂꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯉꯤ ꯅꯥꯀꯜꯗꯒꯤ ꯃꯧ ꯅꯨꯄꯤ ꯑꯃꯅ ꯏꯆꯟ ꯅꯪꯗꯤ ꯅꯨꯄꯥ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯅꯕꯨꯡ ꯌꯥꯏꯃ ꯀꯥꯟꯊꯣꯛꯂꯝꯂꯦꯅ ꯍꯥꯏꯅꯔꯤꯁꯤꯗꯤ ꯁꯤꯅ ꯑꯣꯏꯔꯝ ꯇꯥꯔꯦ ꯅꯤꯔꯂꯤꯃꯥ ꯋꯥꯍꯩꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯍꯜ ꯑꯃꯅ ꯁꯤꯅꯤꯅꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯤꯕꯗꯣ ꯅꯣꯏꯗꯗꯤ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯄ꯭ꯔꯦꯃꯤꯂꯥꯅ ꯆꯠꯂꯣ ꯆꯠꯂꯣ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯨꯔꯣ ꯅꯤꯔꯂꯤꯃꯥ ꯍꯧꯒꯠꯇꯨꯅ ꯕꯦꯗꯔꯨꯝꯗꯨꯗ ꯆꯪꯂꯛꯏ ꯈ꯭ꯔꯤꯁꯇꯤꯁꯨ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯌꯦꯜꯂꯤ ꯅꯕꯥꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯆꯥꯗꯅꯒ ꯂꯩꯔꯝꯃꯤꯕ ꯅꯨꯡꯁꯤꯗꯦꯍꯦ ꯑꯁꯦꯡꯕ ꯁꯣꯐꯤꯌꯥꯅ ꯅꯪꯁꯨ ꯆꯥꯁꯤꯜꯂꯛꯑꯣꯗꯅ ꯑꯩꯅ ꯍꯦꯟꯅ ꯆꯥꯅꯤꯡꯂꯤꯅꯤ ꯏꯕꯦꯝꯃ ꯊꯕꯛꯅ ꯃꯩꯕꯨ ꯀꯥꯝꯂꯀꯥꯟꯁꯤꯗꯅꯦ ꯑꯩꯅ ꯐꯝꯗꯣꯛꯂꯒ ꯆꯥꯔꯒ ꯂꯩꯔꯗꯤ ꯄꯂꯦꯝ ꯏꯃꯥꯅꯅꯦ ꯈꯣꯟꯊꯤ ꯆꯕꯨꯜ ꯆꯕꯨꯜ ꯄꯤꯖꯔꯛꯇꯣꯏꯕ ꯏꯂꯤꯖꯥꯕꯦꯠꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯏꯂꯤ ꯅꯪ ꯍꯧꯔꯦ ꯆꯥ ꯑꯁꯥꯕꯁꯤꯅ ꯊꯣꯛ ꯍꯩꯖꯤꯜꯂꯛꯑꯗꯤ ꯅꯪ ꯉꯁꯤ
Mama Ketuki maningdagi hairei. Kari wangang sangang Thoi nabo onthokpani da koi gi chanu pise. Chalo chalo. Mapal dane hal singya wat pa yung lucho. Christy su paisilamduna thokre Ketukina. Awada paleresu haibira uko. Danajitna karim tehek awat palehande amata pokjaba machanupaga oire tumdam makti taude sel paire haiduna icham chamna sum tawi. Aduna hekta chang tarabra haibadi natte lempana adum yeli chanabasu. Mayamlu chaba loinaraduna chatlasi hainaduna mahai thoknakre. Premila thoklamdaida machanupigi manakta mamau nupi chawbaga punna changminarae. Premila machagi nakta changsilaga makuktanan thabiduna hairae. Ichan, nungayay panapalo ko, nanim na kugiseba, pasana tawgadabani ko. Asi hay na mapido tayo nilima mabuk ni nungsi na kapi. Chawba, machalgi makuktanan tabi. Ichan, kap kanusi, pasana layo ko. Inama, aysu, noy chat ki badala ke ba? Angawbi, kay ginodum na hayribo, adum na hayba pati ko. Ningol hayba si sini, kap kanusi. Machalgi mapido taithokpi. Danabirga khana chingna tawba yade ko. Nupa na sarusu nupi kuina hantadawni. Adudi inama mu chanaba tawrage ko. Laklamba mayam du loina hankre. Langlamba singdu ichik chikre. Nirlima tumina kaptuna phamungda famli. Rumdu mayam charambagisu ichaisu chairi. Danabir makhongdu launa thangduna prap changsila e. Macha, amuk kaplabro. Nang nasum kaplaga lerdi dada se tofum khangde haibani. Ithanta wakal se aina tawisi yam lalabra haina khalale haiba. Pukning yam nungsi khangbra. Tapna hogatki aduga mapidu taithoi aduga illiba rani fidu lakthoklaga thupchili. Ngasai makhaidi urudabani hojiktada urakle ilamba fidu lakthokibada nangal tangkhai ama kotliba blouse tu danabir masado khoirang khoisaune mingna ukini matagum. Kana changlaki haina chaptha yenglaga machilda tapna soli. Karino, asibu purit nen tawise. Asigu masilitradi sungya magyatra khangdi tawise. Aina phawa mapung phana yengdribani ba. Aduga loina so tawlerame ba tawise. Asi furise mathangdagi dil hanba yatre. Tanjada mi changlakpagi makhol tabaduda leplambadu prap nirlimagi manakta changsilaga khanjinduna lepstili. Nirlima di ingangakle danabir ki matawda tingak yenglai. Danabir tapna. Phido prap hongba kadawge. Adubu purit nena litlineba. Jai jaba soidramna. Sasatongni nupi nangbo. Mi changlak lise ukradi kamay tongni. Nirlima fiyandagi fiya mata pairaga masada kupsili. Christy mamit ka dilak thoklaga. Dada, nangdi da kadawriba. Phi hongbadu phauti free wan yabani. Yam tanjai daidi. Taning dihe kok chawbi nangna kai khangdana kaplaga lermi se themradi kaphalaga dum thamlo haro kainu masibo kadom deino khangdi nang nek ta faujile ho ka se lesilam ge tawba khangaba chacha gi jani aina he ainu pigo hanya banate nana maga ta honganu nangna loi siluko nilima khaktana mawngda ngarang nganglaga adugi furito yam thuna ho natradi ahing tumanjaroina Prap rumdudagi thokre Christina. Nungsidi hilaima sakta se. Nirlima pisumdu suklaga dress hongkre loiraga chari basingdu Christy ga punna loishin minare aduga numidang wairamgi thabak loishin na bahaiduna punna makhada kumthaminare e. Luhongbagi wanaruba mayamdu punna kaino machaminasti haiduna magi leiriba angangsingduga punna insang thongli. Maraktuda Romesh na wari kanna liri. Mayamdu wawa noktuna insangdu thongminari. Danabirdi nokmi tawna adumak famli. Romesh insang angawbadu plate anida khaidoi aduga danabirda ama pirei. Manungda pirosina kokchawbi dimani adu pihaudradi tha ama kongang khumledeni. Danabir magi marup singna machalbuluna tawba uraga nokmi tawrei. Kaisu ahenbadi khalluba tawde. Manungda moina tawridudi khangjaba natte madi. Danabir plate tu lauraga manungda changlaklaga piramlaga thoklaktuna makhoi mayam punkhre. Nungdangi chak chaba tokleba matungda magi roomda changnarakte. Nirlima mamaidu tathoklaga night cream table loishilaga phamungdu samjinduna lei.
Danabi tapna changlaktuna Nirlimabu maningdagi tapna koli. Nirlima ikhang khangna laurei. Danabi maroldo fairi. Noi dadane kaidorage nangna dukana khanglidubo kaigino macha. Nirlima kolakliba makhuttu lokthoklaga mamaido fatleisilei. Dada nang yu thaklira. Danabir mamaidu leithoki. Thakte he. Nirlima Danabirgi mamaidu makhut machaduna fat pairaga mangonda leisilhali aduga machul mayada changstinduna manam susut namni. Yu manam namlisiga thakte haine. Taurakliba mataududa nungsiba khangen henjilai mihuldusu makol thokna chonglai Nirlimagi khwangda makhutuna fat koli. Kitangni macha yamdeba. Nirlima pisumdu suklaga sorkak thingi aduga mamaidu fat leithokiduna. Aina hinadi haiba natro yu thakpase yam talliboidi. Macha aisu hainadrabo haise. Dada haiba nati yu do haiba. Danabir nokmi tapna changsilai Nirlimagi chinbal tamna nupido makhuna machildu fat mensinki Nirlima aduga Danabirdu fat inthoklaga hairei. Brasana tawjo. Danabir makokto haifet hotlaga. Romantic mood ka pungchai. Matungda yuga mo hana thakjaroi koi. Nupa sing khangjilloroi. Luhongla matungda nupina khwaidi pamdabse. Nupa na yu thakpase oileramhe. Ngang dana bathroom da hairi changkre. Nirlima nokmi changkriba Danabirda yengduna leihawi. Matamdi sumhauki kanana sukhamluba ngamde mangani chakauba thaphabagi thoram solution kre. Langnaramba mayamsu hanagumna magi mathauda mai onsinba haunarakle. Christy su hostel da laikre. Nirlima su dem college da hainaduna nauni admission tauraga college su kaba haure. Kitchen dani Nirlima chakana thongli ketukina. Ibema karin sang thonglage nangbo ima loishinbirage. Nang college satnaba loishinjaruro. Babungna chamba chase haibagi chamthong oina tawreima aisum loishilage yaraniye. Yadi chalo ima tawbirage nang loishinaba tawro. Namdana mamaubu college satnaba loishilunaba thadokre aduga mano oina chaktu loishilhaure. Nirlima mathakta karaktuna roomda changlakpada Danabir furit kudam pansinduna leirami. Nirlima prep changsinduna mano oina kudamdu pansinbi. Ngasidi yam ngana loisilamina dada. Thabang mafam yami ngasidi aduini chak loisilamlabo nangbo. Imana loisilhaure aina loisingege yade haiba. Fare adudi nangsu loisinaba tawro. Ado dadana thinba farak tarani ngasidi meeting sule. Aduna Rosnikanta da hairamlabani nang thinbagido. Hoiba. Khongup amuk laurudana pi aduga masu bathroom da changduna mamai mamitta thokre aduga loisinba haure. Dressing table mamangda famlaga masamdu bindi loli loireduna mingselda masagi saktamdu yengli. Danabir Nirlimagi manakta changstilakduna laibakta nungsina chuppi. Macha dada chalukige nangsu fazana chaluko. Chatpa haururabado amuk fathanjilai Nirlima suktoklaga yengduna leirami. Danabir nokmi changsilaklaga makutti thangalakduna pirei. Nirlima Danabirgi makuttu manamlamlaga mayana kakakchi aduga nokmi tawi. Danabir Nirlimagi makokta nanthabiraga. Fazana chaluko college tang optionaba yadeko. Nirlimana luhongduna hek yumsda lakpadagi asumna thabak chathokpa khudingi tohali. Danabirna kaigino hanglubada atopa nupina meeting karan chalaktabnabani hek hai. College ta Nirlima thilamlaga Rosnikanta dum hankre. Nirlima class loiraga mamanabi kabitaga punna thoglakpani. Nongdu tapli taatuna leiramle. Begtagi phone du lakthoklaga call tawi ring di chatli adubu call di pairaktre. Nongsu kaya kanba oidabaduda anidu makuna haifet koktu khallaga khongthangdu launa thangduna thokminarakpani. Gate yorakpada gari ama fatkhamjilai. Kabita lawba lakpa oirami Nirlima da onsilaga hairei. Nirlima aiga punna chatkrase. Yarani ai dada ngakta ngahaukige. Nangni yadrabanina ai chalukige ko. Nirlima hoi haina mangak nomi. Gari do dumak thauraga chatkre.
Tapli tapli tariba nongdu chottanaba haiduna ukha amada changsillaga leplaga lei. Tanjaduda gari ama fat magi manakta khamjilai aduga garidagi nupi ama kumtharai. Nirlima fat yengkhalai nupiduda. Rinda Nirlimagi manakta changsillaktuna phone du puthoklaga karigumba ama yenghalai aduga nokfet tawna hairai. Nanggi oiba kaidongnungda khak yare. Aigini ai khaki khanglabra. Nang Wadu haiba loikidi Nirlimadu asawbana fataba ngamda phone du fat mullaga laktana langki aduga nupidugi masamdu tap hekta lamduna sukwai paisili. Ai ami chaw chawna leirise nang kari oina uge ha. Ai leina dadabu nangini haibadi nachinse thugai batare. Asi hairaga machinda seset thazanki.